tung ꯍꯟꯕꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯐꯦꯟꯇꯦꯁꯤ ꯑꯃꯗ ꯁꯥꯒꯠꯄꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯤ ꯑꯁꯨꯝꯅꯅꯔꯦ ꯆꯔꯥꯡꯅꯕ ꯊꯧꯗꯣꯛ ꯃꯔꯛꯇ ꯋꯥꯈꯜꯅ ꯂꯥꯛꯀꯠꯇꯨꯅ ꯃꯗꯣꯝ ꯈꯣꯏꯔꯥꯡꯂꯤꯉꯩ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯃꯤ ꯆꯦꯟꯕꯒꯤ ꯆꯠꯄꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯃꯈꯣꯜꯁꯤꯡ ꯃꯥꯒꯤ ꯅꯥꯀꯣꯡ ꯇꯝꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯗꯗꯤ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯕꯗꯧꯅ ꯇꯧꯔꯦ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯅꯥꯔꯚꯁꯤꯡꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯦꯂꯔꯠ ꯑꯣꯏ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗꯣ ꯊꯥꯡꯒꯠꯂꯗꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯄꯦ ꯑꯁꯨꯝꯅ ꯀꯥꯞꯂꯛꯄ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗꯒꯤ ꯐꯨꯠ 30ꯃꯨꯛ ꯆꯠꯂꯒ ꯍꯩꯕꯣꯡ ꯑꯆꯧꯕ ꯑꯃ ꯍꯧꯏ ꯍꯩꯕꯣꯡꯗꯨꯒꯤ ꯃꯁꯥꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯥꯟꯕ ꯑꯃ ꯍꯩꯕꯣꯡ ꯃꯁꯥꯗꯨꯗ ꯅꯞꯂꯒ ꯂꯩꯕꯗꯧꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯣꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯏ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯍꯦꯛ ꯇꯥꯕꯒ ꯀꯣꯛ ꯂꯥꯎꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯂꯒ ꯃꯩꯗꯨ ꯃꯗꯣ ꯃꯨꯠꯈ꯭ꯔꯦ ꯍꯣꯜꯂꯤꯕ ꯃꯥꯒꯤ ꯁꯣꯔꯗꯣ ꯑꯦꯗ꯭ꯔꯤꯅꯦꯜ ꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯖꯦꯟ ꯌꯥꯡꯕꯗꯧꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯦ ꯍꯧꯖꯤꯛꯇ ꯃꯃꯤꯠꯇ ꯃꯥꯅ ꯎꯈꯤꯕꯗꯣ ꯍꯥꯡꯀꯣꯛꯂ ꯅꯠꯇ꯭ꯔꯒꯅ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯤꯖꯥꯠ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯂꯣ ꯂꯣꯔꯤꯁ ꯑꯃꯨꯛꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯕ ꯆꯨꯄꯥ ꯁꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯥꯟꯒꯦ ꯇꯧꯋꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯃꯤꯠꯅꯔ ꯃꯤꯠꯁꯤꯅ ꯑꯩꯕꯨ ꯃꯤꯅꯝꯂꯕ꯭ꯔꯥ ꯎꯔꯤꯕꯗꯨꯕꯨ ꯋꯥꯔꯤꯗ ꯀꯩꯗ ꯄꯪꯇꯥꯗ ꯇꯥꯕ ꯆꯨꯄꯥ ꯁꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯅꯃꯛꯅ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤꯗꯤ ꯃꯥꯅ ꯎꯈꯤꯕꯗꯣ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯅꯤ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯁꯤꯅ ꯎꯗꯨꯒꯤ ꯎꯁꯥ ꯃꯊꯛꯇ ꯁꯥꯔꯤꯕ ꯎꯆꯦꯛ ꯃꯀꯣꯜꯗꯨꯗ ꯃꯈꯨꯠ ꯍꯨꯝꯖꯤꯜꯂꯒ ꯃꯔꯨꯝ ꯀꯣꯜꯕ ꯎꯆꯦꯛ ꯑꯃꯗꯤ ꯃꯥꯅ ꯀꯣꯛꯄ ꯃꯔꯨꯝꯁꯤꯡꯗꯣ ꯌꯥꯝ ꯍꯥꯎꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯩꯕꯣꯡ ꯃꯁꯥꯗꯨꯗ ꯇꯣꯡꯂꯒ ꯆꯥꯔꯤꯉꯩꯗꯅꯤ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯨꯕ ꯑꯗꯨꯕꯨ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯅꯗꯤ ꯃꯥꯕꯨꯗꯤ ꯎꯍꯧꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯎꯔꯝꯕ ꯊꯣꯛꯂꯣ ꯃꯥ ꯀꯔꯤ ꯑꯣꯏꯒꯅꯤ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯋꯥꯈꯜꯅ ꯈꯟꯕꯗ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯇꯨꯃꯤꯟ ꯂꯩ ꯆꯨꯄꯥ ꯁꯤꯕ꯭ꯔꯥꯅꯤ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯁꯥ ꯅꯠꯇꯦ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤꯁꯨ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯍꯥꯎꯅ ꯈꯌꯥꯠ ꯆꯥꯎꯅ ꯍꯥꯎꯅ ꯃꯥꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯨꯒꯤ ꯃꯈꯣꯜꯗꯣ ꯃꯍꯥꯛ ꯇꯥꯕ ꯍꯧꯔꯛꯂꯦ ꯌꯥꯝ ꯍꯥꯎꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯣꯔꯣꯛ ꯆꯣꯔꯣꯛ ꯁꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯃꯆꯤꯗꯨꯗ ꯂꯦꯞ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯕ꯭ꯂꯔ ꯆꯠꯂꯒ ꯂꯩ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯊꯣꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯍꯦꯝꯖꯤꯠꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯦꯝꯖꯤꯠ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯏꯊꯛ ꯊꯛꯀꯠꯅ ꯍꯧꯒꯠꯂꯦ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯇꯥꯃꯣꯁꯤꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯅꯝꯕꯔ 1 ꯇꯧꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯊꯣꯛꯄ ꯇꯥꯔꯁꯨ ꯃꯇꯝꯒ ꯐꯠꯇ꯭ꯔꯦ ꯑꯩ ꯍꯧꯗꯣꯛꯑꯒ ꯊꯣꯛꯄꯗꯤ ꯌꯥꯕꯅꯤ ꯃꯥꯁꯨ ꯐꯤꯕꯝꯁꯤꯅ ꯑꯁꯤ ꯌꯧꯅ ꯂꯨꯔꯀꯥꯟꯁꯤꯗ ꯔꯨꯜꯁꯨ ꯃꯥꯅ ꯁꯦꯝꯃꯤ ꯃꯁꯥ ꯃꯊꯟꯇꯅꯁꯨ ꯊꯨꯒꯥꯏꯖꯒꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯖꯤꯠꯁꯨ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯃꯝꯕꯗꯨꯗ ꯇꯦꯟꯗꯨꯒꯤ ꯃꯄꯥꯜꯗ ꯃꯌꯥꯝꯕ ꯊꯤꯕ ꯊꯣꯔꯛꯂꯦ ꯑꯀꯣꯏꯕꯗꯨꯗ ꯄꯨꯝꯃꯝ ꯃꯝꯃꯦ ꯈꯨꯠꯇ ꯄꯥꯏꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯥꯞꯇꯨꯅ ꯃꯌꯥꯝꯕ ꯅꯔꯦꯁꯇꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗꯨ ꯎꯗ꯭ꯔꯕꯗ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯃꯗꯣ ꯆꯤꯡꯅꯔꯛꯄ ꯐꯥꯎꯏ ꯑꯋꯥꯕ ꯑꯃ ꯂꯣꯏꯗ꯭ꯔꯤ ꯑꯋꯥꯕ ꯑꯃ ꯀꯣꯛꯊꯣꯡ ꯅꯥꯕ ꯃꯗꯣꯝ ꯁꯤꯟꯖꯕꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯃꯌꯥꯝꯕ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯨꯗꯤ ꯃꯥ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯆꯤꯟꯗ ꯇꯛꯁꯤ ꯁꯣꯜꯂꯦ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯔꯣ ꯁꯥꯕꯒ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯐꯤꯂꯝꯒꯤ ꯔꯤꯌꯦꯂꯤꯇꯤꯒ ꯑꯅꯤꯁꯦ ꯈꯦꯟꯅꯕ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯑꯩ ꯍꯧꯗꯣꯛꯂꯝꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯗꯣ ꯃꯊꯟꯇ
ꯔꯤꯛꯁꯀ ꯂꯧꯔꯗꯅ ꯉꯝꯅꯤꯁꯨ ꯈꯪꯗ ꯉꯝꯂꯣꯏꯁꯨ ꯈꯪꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯐꯤꯕꯝꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕꯁꯤꯗ ꯈꯣꯏ ꯃꯍꯨꯝꯗ ꯂꯤꯆꯩ ꯊꯤꯟꯅꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯄꯦꯜꯂꯦꯗ ꯑꯩꯗꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯨꯗꯣꯏꯁꯦ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯕ ꯅꯔꯦꯁꯇꯣ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯛꯀꯠꯅ ꯂꯝꯖꯤꯡꯖꯥꯡꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯎꯔꯦ ꯃꯄꯥ ꯆꯥꯅ ꯃꯤ ꯆꯦꯜꯂꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯔꯆꯂꯥꯏꯠ ꯃꯉꯥꯜꯗꯣ ꯀꯥꯞꯁꯤꯜꯂꯨꯕꯅꯤ ꯏꯄꯥ ꯌꯧꯅ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯆꯦꯜꯂꯛꯄꯗꯣ ꯃꯍꯥꯛ ꯎꯕꯗ ꯃꯥ ꯑꯣꯏꯅ ꯃꯤꯍꯨꯜꯗꯨ ꯆꯣꯡꯐꯝ ꯆꯥꯗꯅ ꯆꯣꯡꯂꯛꯏ ꯃꯌꯥꯝꯕꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯝꯂꯅꯤ ꯑꯁꯨꯝꯅ ꯅꯔꯦꯁꯇꯨ ꯃꯅꯥꯎꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯈꯨꯠꯅ ꯃꯨꯜꯂꯒ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎꯄꯥꯗꯨ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯎꯄꯥꯗꯨꯗ ꯃꯌꯥꯝꯕꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯍꯦꯝꯖꯤꯠꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯏꯊꯛ ꯊꯛꯀꯠꯂꯦ ꯋꯥꯍꯪ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯋꯥꯍꯪ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯎ ꯋꯥ ꯊꯨꯗꯦꯛꯄꯒꯤ ꯈꯣꯡꯊꯥꯡ ꯆꯥꯎꯅ ꯊꯥꯡꯕꯒꯤ ꯁꯥꯍꯨꯝ ꯀꯌꯥ ꯃꯈꯣꯏ ꯐꯪꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯦꯝꯖꯤꯠꯇꯣ ꯄꯥꯈꯠꯄ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯃꯈꯣꯜꯗꯨꯅ ꯉꯁꯤꯗꯤ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯁꯤꯡꯌꯥ ꯌꯩꯔꯦ ꯃꯈꯣꯜꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯍꯦꯝꯖꯤꯠ ꯑꯁꯨꯝꯅ ꯈꯪꯅꯤꯡꯕꯅ ꯇꯦꯟ ꯑꯍꯧꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛꯇꯧꯅ ꯇꯧꯕ ꯃꯥꯟꯕ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯀꯨꯝꯂꯒ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯦ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯝꯖꯤꯠꯇꯣ ꯃꯤꯄꯥꯏ ꯍꯧꯏ ꯈꯔꯒ ꯀꯤꯒꯟꯕ ꯍꯦꯝꯖꯤꯠꯇꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ ꯃꯌꯥꯝꯕꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯅꯤꯛꯏ ꯃꯥꯒꯤ ꯇ꯭ꯔꯨꯃꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯌꯥꯗꯕ ꯂꯩꯅ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯁꯤꯜꯂꯛꯏ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯎꯆꯦꯛꯇꯧꯅ ꯀꯣꯟꯇꯛ ꯇꯧꯅ ꯀꯣꯟꯁꯤꯜꯂꯛꯂꯦ ꯃꯅꯥꯎꯄꯥꯒꯤ ꯃꯇꯧꯗꯣ ꯃꯌꯥꯝꯕꯅ ꯑꯃꯝꯕꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯨꯃꯥꯇꯥꯏꯁ ꯑꯣꯏꯔꯕ ꯀꯟꯗꯤꯁꯟꯁꯦ ꯃꯃꯥꯡꯗ ꯃꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥ ꯌꯥꯡ ꯆꯤꯡꯈꯤꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯋꯥꯕ ꯑꯀꯤꯕ ꯊꯛꯀꯠꯄ ꯐꯥꯎꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯃꯁꯥ ꯄꯨꯝꯕ ꯇ꯭ꯔꯨꯃꯥꯇꯥꯏꯁ ꯇꯧꯔꯛꯄꯗꯧꯅ ꯃꯥꯟꯕ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯍꯧꯒꯩ ꯁꯥꯒꯠꯂꯦ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯩ ꯑꯗꯨꯒ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯟꯁꯤꯜꯂꯦ ꯃꯅꯥꯎꯄꯥꯗꯨꯅ ꯃꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯃꯩ ꯍꯧꯈꯩ ꯁꯥꯔꯕ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯐꯥꯎꯕ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏ ꯄꯤꯁ ꯐꯦꯕꯔ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯏ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯔꯦꯁ ꯃꯍꯥꯛ ꯃꯁꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯅꯔꯦꯁꯅ ꯍꯦꯝ 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 ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯀꯠꯅꯅꯕ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯆꯨꯄꯥ ꯁꯤꯄ꯭ꯔꯥꯗꯨꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯍꯦꯝ ꯁꯦ ꯇꯥꯕ꯭ꯔꯣ ꯍꯦꯝ ꯍꯦꯝ ꯃꯔꯣꯟ ꯃꯔꯤ ꯇꯥꯈꯤꯗ꯭ꯔꯦ ꯁꯨꯝ ꯃꯁꯥꯗꯣ ꯀꯣꯟꯁꯤꯜꯂꯛꯄ ꯅꯤꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯁꯣꯝꯗꯅ ꯃꯄꯥꯜꯗ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯑꯗꯨꯃ ꯆꯨꯄ꯭ꯔꯥ ꯁꯤꯄ꯭ꯔꯥꯗꯣ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨꯗ ꯏꯁꯤꯡ ꯏꯔꯣꯜꯅꯨꯡꯗꯒꯤ ꯉꯥ ꯑꯍꯤꯡꯕ ꯐꯥꯗꯨꯅ ꯃꯕꯨꯛ ꯂꯥꯝꯅꯗꯨꯅ ꯆꯥꯔꯤ ꯐꯤꯕꯝꯗꯨꯗ ꯇꯦꯟ ꯃꯅꯨꯡꯗ ꯃꯩ ꯊꯥꯜꯂꯨꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯤꯕꯗꯒꯤ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯒꯤ ꯏꯆꯦꯜ ꯅꯥꯏꯕ ꯍꯧꯔꯛꯂꯦ ꯃꯅꯥꯎꯄꯥꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯇꯨꯔꯦꯜꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯤꯔꯝꯂꯒ ꯆꯨꯄ꯭ꯔꯥ ꯁꯤꯕ꯭ꯔꯥꯗꯣ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛ ꯄꯨꯡꯏꯪ ꯏꯪꯊꯈ꯭ꯔꯦ
माइकई खुदिंगदा अचिकपगी लाइरमिना मौसागी फिबमदा हेक हंजनखिबगा हौजिक्ति टॉर्च लाइट तो कापलगा मई थांगले मनाउपागी असिगुमु ओइबा फिबमसिदगी कमदौना केयर लौगनी हैंडल तौगनी आबा मा इराय इरायना खंगे अदुना हौजिक्ति मई चुखतपगा मा मनाउपाबु इसिंग अइंगबना मसादो नातो खोतोक तौदुना अहिंग चुप्पा लाइकनरमे असुमना नोंगानबा फाव मनाउपादो याम वाना कन्ना होनदुना कुपसेन सनदुना लाइकनबदगिदि मनाउपा हानगी फिबमदुदा फगलगले फिबमदु फगलकपगा नोंगान थोरकपगा मपा चानदुना मनाउपाबु फिबमसिदा जिंगनुंगसिदा कुइना थंबा यारोइदबि फिबमदो चाउनु ममिताना उरकपदुदा मखोइना लेरिबा केम साइटुदगी खुल यौनबा अतै कैंपर्सिंग हाइबदि मागी स्टाफसिंग अमदि सिनबिसिंगदो पुरगा लाए मखोइ मसेल वाखने दामगी प्रोजेक्टु लेपदि यादबनिना करी कमदौसिबा खल्ले रिसर्च अमदि पेपर वर्क से लोरबदि टेक्निकल टीमना थबक खुदिंगमा इकंग थासिदेना चाउनु पांगथोउनबा असुम खोंथांग ओरनि खंदुना अहेन बिस्ता पेकनबा मखोइ कंपनी अचौबसिंगदुदा अयुक्तुदा हारमे फोन कॉल तौरगा संगदबा ह्यूमन रिसोर्स सिंगदो ह्यूमन रिसोर्स अमा याम चाउना वाटपगी बमी ताबदुदा अहेन मेसिनरी मैन पावर मफमसिदा थाबिरकनबा हाइजरमे नरेश सुटी लौथोगा नुमिसिगे अयु मनाउपाबु पुदुना इम्फाल लोमदा लाए मागे रेस्पॉन्सिबिलिटी पुनमा पुनबा राजेशदा सिनरमे राजेशु टेक्निकल इंजीनियर ने तंगाई फदना मनाउपागी ओरकलिबा फिबमदुदा मा मनाउपाबु युमदा थिल्लमलगा नोंनिनि सिगी मनुंगदा मु प्रोजेक्ट साइट लाकने हाइदना सिनरमे मरकसिदा सेंथकी बक्सांगसिंगदो थीनबा पैरामिलिट्री फोर्स अमदि फायर सर्विस की मी सिजनननबा मांगना लोइनमा मरी लेनबा डिपार्टमेंट सिंगदा हाइरमे खुदिंगमक सिंतोकलमलगा माक हेमजित पुदुना मयुमलमदा लाए राजेशना मा लास्टकी फावबदि उसिनाचिना दायित्व पुनमक पुहोबदा हराव हराव यारे मचिन मनावनिदो मफमदो थादोगलगा चतख्रे थौरांग हैबा नरेशना सिलमबदुना सिनमी अनिगी चेंथकीबा असिबक चांगनिदो पैरामिलिट्री फोर्स अमदि फायर सर्विसना मागी मतेंग पांगनबा हेलीकॉप्टरदा मफमदो यौनबा चंगसिलै माइकई खुदिंगदा हेलीकॉप्टर पाइबगी मखोल निंगथिना ट्रेन तौरबा हेलीकॉप्टर के पायलटुना मफम चाबा एल्टीट्यूड अमा येंगलगा बेस कैम्प अमदि हेलीपैड सेमलगा हेलीकॉप्टर दो लैंडिंग तौवे मतमगा चुसिनरबा इक्विपमेंट सिंग अमदि डिवाइस सिंग सिजनदुना उचिनाचिन इसिंगदा चेंथकी बक्सांगदो नोंगमा चंगना थीबदा नुमिना तारमदाय उगी मरा अमदा पुन्ना असि बक्सांग अनिदो अनिमक पल्लगा पत्था फुंदबा होरमलबा हक्सांग अनिदो स्पॉट अमतदा पुन्ना फंगदुना इसिंग मनुंगददगी लौखले मखोगी आइडेंटिफाई तौनबा असिबक चांग अनिदो इमुंग मनुंगी म्यूसिंग सिननबा अचौबो खोंथांग लौखतुना फायर सर्विसना मफमदुदगी इम्फाल लौनबा पुख्रे असिबतना पोलोइद मांगजे एक्सीडेंट हाइबसे एक्सीडेंट अमरुमदा इसिंग हाइबसे करेंट यावबनि मदुन एट्रैक्शन पीबा नत्रगा ग्रेविटी याम वांगबोई चांस यामना ले अदुना इसिंगी इरैदुना सिनमी अनिदुबो असिबगी ख्याता सिंथरगा पुबा सोइदन ओइरनि सोमदना कमदौरे हेमजित हॉस्पिटलाइज तौरे मनाउपागी ओइबा फिबमदुदा तासेंगना नरेश अवाबा फावे नुमितुगी अहिंगदा थोखिबा तौदोकसिंगदो खंजिलुरगा अकीबा फावे सागै नातै हुमना हेमजित किदमा कोइचेन चनदुना मातबु फरदे हाइदुना होने संबिनबा येंगसिनबिनबा लैरबदा मयुमना ngak पोथारगा हाइदुना नुंथिलदुदा नरेश मयुममदा लाए बाथरूमदा चंगला इरु सेंगना लुथोले मसादो खर फ्रेश ओइनबा ब्लैक कॉफी अमा लोलगा बेलकुनी फमदगले ममिता अहिंगदा उखिबा सुप्रा सिब्रादो अमुमुक्सु उरकपदोंना तवे मदु निंगसिंगलुबदा मागी मांगदा लैरिबा टेबलदुदा थमलिबा लैपटॉप तो ऑन तौरगा सुप्रा सिब्रागी मरमदा गूगल दा चंगलगा इंगलमे थोइदुंगना मागी हैबिटेट सिदि अखोइगी लेबाक लेहाउसिगदि चानबोइदे अदुदि करिनो माना उखिबसिंगदो खल्लुबदा साथिना चममनबा फावरे स्क्रॉल तौरगा अतोप अतोप सा कयाम मान अहिंगदुदा उखिबसिंगदो मानबा यावब्रा हाइदुना हाइपरटेक्स्ट प्रोटोकॉल सिस्टम ने पीरिबा लिंक सिंगदुदा चंगसिलगा माक यिंगले वाइल्ड लाइफ ऑफ मणिपुर फ्लोरा एंड फोना ऑफ मणिपुर मखल मखल मांग स्क्रॉल तौदुना यिंगलुबा अदुबु मान उखिबा सादुगा
ꯆꯥꯟꯅꯕꯗꯤ ꯃꯍꯥꯛ ꯎꯕ ꯐꯪꯗꯦ꯫ ꯃꯍꯥꯛ ꯉꯥꯎꯆꯠꯅꯔꯤ꯫ ꯃꯥꯅ ꯎꯈꯤꯕ ꯁꯥꯗꯨ ꯀꯔꯤꯅꯣ? ꯃꯦꯖꯤꯀꯦꯜ ꯀ꯭ꯔꯦꯆꯔ ꯍꯥꯏꯕ ꯀꯦꯇꯦꯒꯣꯔꯤꯁꯇꯨꯗ ꯇꯥꯏꯞ ꯇꯧꯔꯒ ꯃꯥꯅ ꯎꯈꯤꯕ ꯁꯥꯁꯤꯡꯗꯣ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯎꯈꯤꯕ ꯁꯥꯗꯨꯒ ꯃꯥꯟꯅꯕ ꯑꯃ, ꯒꯨꯒꯜꯅ ꯄꯤꯔꯤꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯕ ꯏꯃꯦꯖꯁꯤꯡꯗꯨꯗ ꯃꯥꯟꯅꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯏꯠꯕꯤꯌꯥꯟ ꯍꯥꯏꯕ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯃꯦꯁꯥꯆꯨꯁꯦꯠ ꯐꯣꯔꯦꯁꯇ ꯐꯪꯕ ꯃꯥꯡꯕ ꯉꯝꯕꯒꯤ ꯄꯋꯥꯔ ꯄꯥꯏꯕ ꯁꯥ ꯃꯔꯛ, ꯉꯥ ꯃꯔꯛ ꯃꯥꯟꯕ ꯖꯤꯕꯁꯤꯒ ꯆꯞꯃꯛꯇꯤ ꯃꯥꯟꯅꯗꯦ꯫ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯕ, ꯑꯃꯨꯛꯁꯨ ꯁꯑꯣꯡ ꯃꯥꯟꯕ ꯁꯑꯣꯡ ꯁꯥꯗꯥ, ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯃꯇꯨ꯫ ꯃꯤ ꯎꯕ ꯌꯥꯗꯕ ꯃꯁꯤꯒꯤ ꯃꯈꯜꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯨꯄꯥꯁꯤꯕ꯭ꯔꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯃꯗꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟ ꯂꯩ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗꯥꯅ ꯍꯥꯏꯠꯕꯤꯌꯥꯟꯁꯤꯅ ꯂꯥꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯦ ꯈꯜꯂꯤ꯫ ꯅꯔꯦꯁ ꯋꯥꯈꯟꯗ ꯎꯡꯂꯦ, ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ MUꯗ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃ ꯖꯨꯂꯣꯖꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯗꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯉꯁꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯒꯦ, ꯍꯌꯦꯡ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯅꯔꯦꯁ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯅ ꯅꯨꯡꯊꯤꯜꯗꯨꯗ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯧꯖꯤꯛ ꯃꯥ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯪꯗꯨꯗ ꯃꯥ ꯁꯅꯥ ꯂꯣꯛꯆꯧ ꯇꯨꯔꯦꯜꯗ ꯃꯥꯒꯤ ꯏꯟꯖꯤꯅꯤꯌꯔ ꯈꯔꯒ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯇꯨꯔꯦꯜꯒꯤ ꯁꯔꯨꯛ ꯑꯃꯗ ꯔꯤꯚꯔ ꯕꯦꯗꯀꯤ ꯆꯥꯡ ꯑꯣꯟꯕ ꯆꯠꯂꯝꯃꯤ, ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏꯒ ꯂꯣꯏꯅꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯕ꯭ꯔꯤꯖ ꯑꯃ, ꯍꯥꯏꯕꯗꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯍꯥꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯇꯥꯟ ꯍꯥꯏꯒꯗ꯭ꯔꯥ, ꯏꯇꯦꯛ ꯇꯦꯛꯄ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯨꯈꯣꯏꯅ "ꯏꯍꯦ, ꯊꯣꯡꯁꯤꯗꯤ ꯂꯥꯟ ꯃꯃꯥꯡꯒꯤ ꯃꯥꯜꯂꯤꯗ"꯫ ꯔꯥꯖꯦꯁꯅ ꯀꯨꯝꯃꯤ, "ꯍꯣꯏꯅꯦ, ꯌꯦꯡꯕꯗ ꯂꯥꯟ ꯃꯃꯥꯡꯒꯤ ꯃꯥꯜꯂꯦ"꯫ ꯁꯨꯝꯅ ꯔꯥꯖꯦꯁ ꯊꯣꯡꯈꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯐꯅ ꯊꯣꯡꯗꯣ ꯑꯃꯟꯕ ꯊꯣꯡ ꯑꯣꯏꯔꯁꯨ ꯊꯣꯡꯗꯨꯕꯨ ꯁꯥꯔꯤꯕ ꯌꯣꯠꯇꯨ ꯐꯦꯕ꯭ꯔꯤꯛ ꯑꯣꯛꯁꯥꯏꯠ, ꯍꯥꯏꯕꯗꯤ ꯀꯣꯂꯤꯡ ꯍꯥꯏꯒꯠꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯒꯦꯜꯚꯅꯥꯏꯖ ꯇꯧꯕ ꯌꯣꯠ ꯑꯣꯏꯖꯥꯜ ꯈꯜꯂꯦ꯫ ꯊꯣꯡꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯣ ꯏꯍꯣ ꯍꯣꯕ ꯑꯃꯗꯤ ꯎꯁꯤꯡꯗꯨ ꯌꯥꯟꯊꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨꯁꯨ ꯎꯏ꯫ ꯊꯣꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯗꯤ ꯐꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯊꯣꯡꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯆꯤꯜ ꯊꯥꯒꯠꯂꯛꯏ, ꯅꯣꯡ ꯃꯪꯁꯤꯜꯂꯛꯏ꯫ ꯑꯌꯨꯛ ꯑꯣꯏꯅꯁꯨ ꯇꯧꯕꯗꯨ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯗꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯠꯆꯜꯂꯛꯏ꯫ ꯅꯨꯡꯁꯤꯠ ꯆꯠꯄꯒꯤ ꯍꯨ ꯂꯥꯎꯕ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯃꯈꯣꯜ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯊꯣꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯒꯤ ꯐꯤꯖꯣꯜꯗ ꯀꯦꯞꯇꯦꯟ ꯑꯃ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏ, ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯕꯨꯠꯇꯨ ꯇꯣꯡꯗꯨꯅ ꯊꯣꯡ ꯑꯍꯣꯕ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯡꯗꯣ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯦ, ꯁꯦꯠꯂꯤꯕꯁꯦ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯅꯣꯔꯃꯦꯜ ꯇꯥꯕ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯁꯔꯨꯅꯤ, ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯜꯅꯤ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏ꯫ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗ ꯀꯥꯞꯇꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯦꯞꯇꯦꯟꯗꯨꯅ ꯇꯝꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩꯗꯨ ꯍꯦꯛ ꯑꯦꯝ ꯇꯧꯕꯒ ꯇꯨꯝꯂꯝꯕꯗꯒꯤ ꯅꯔꯦꯁꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯉꯛꯆꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯃꯪꯂꯤꯕ ꯃꯪꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯪꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥ ꯃꯊꯟꯇ ꯃꯥꯒꯤ ꯕꯦꯠ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯗ꯭ꯔꯦꯁꯤꯡ ꯃꯤꯔꯔꯗꯨꯗ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯔꯥꯖꯦꯁꯀꯤ ꯀꯣꯜ ꯂꯥꯛꯑꯦ꯫ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ꯫ "ꯍꯦꯜꯂꯣ"꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ "ꯍꯜꯂꯣ ꯁꯥꯔ, ꯒꯨꯗ ꯑꯐꯇꯔꯅꯨꯟ"꯫ "ꯑꯐꯇꯔꯅꯨꯟ, ꯀꯔꯤ ꯂꯩꯔꯦ ꯔꯥꯖꯦꯁ"꯫ "ꯁꯥꯔ, ꯌꯣꯠꯀꯤ ꯕ꯭ꯔꯤꯖ ꯋꯥꯔꯜ ꯋꯥꯔ ꯃꯇꯝꯗ ꯖꯄꯥꯅꯤꯁ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯁꯥꯔꯝꯒꯗꯕ ꯕ꯭ꯔꯤꯖ ꯑꯃ ꯊꯦꯡꯅꯔꯦ"꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ"꯫ ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯁꯥꯗꯨ ꯅꯔꯦꯁ꯫ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯁꯤꯒ ꯌꯥꯝ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯕ ꯃꯥꯟꯕ ꯂꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯪꯒꯤ ꯊꯧꯗꯣꯛꯇꯨꯒ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯏꯉꯪ ꯉꯪꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯅ ꯑꯁꯨꯝ ꯁꯦꯀꯦꯟ ꯈꯔ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯔꯥꯖꯦꯁꯅ ꯑꯃꯨꯛ "ꯍꯜꯂꯣ ꯁꯥꯔ, ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯁꯥꯔ"꯫ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ, ꯇꯥꯔꯤꯌꯦ ꯔꯥꯖꯦꯁ, ꯍꯥꯏꯔꯛꯑꯣ"꯫ "ꯁꯥꯔ,
ꯊꯣꯡꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯁꯥꯔꯒꯤ ꯋꯥꯆꯞꯇ ꯊꯥꯈꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯗꯤ ꯁꯥꯔ, ꯑꯩ ꯀꯣꯜꯁꯦ ꯊꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯥꯖꯦꯁ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯅꯔꯦꯁꯅ ꯋꯥꯆꯞꯇ ꯊꯣꯡꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯅꯤꯡꯕꯅ ꯃꯥ ꯋꯥꯆꯞꯇꯨ ꯆꯪꯂꯒ ꯆꯦꯛ ꯇꯧꯏ꯫ ꯊꯣꯡꯗꯨꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨ ꯌꯦꯡꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕꯗꯨꯒ ꯈꯦꯠꯅꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯕꯗꯨꯃꯛ ꯆꯨꯝꯃꯦ, ꯁꯝꯇꯥꯏꯝꯁ ꯗ꯭ꯔꯤꯝꯁ ꯀꯝꯁ ꯇ꯭ꯔꯨ꯫ ꯐꯣꯇꯣꯗꯨ ꯌꯥꯝ ꯀꯨꯞꯅ ꯃꯥ ꯕ꯭ꯔꯤꯞꯂꯤ ꯁ꯭ꯇꯗꯤ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯊꯣꯡꯗꯨꯒ ꯔꯥꯖꯦꯁꯅ ꯊꯥꯔꯛꯂꯤꯕ ꯊꯣꯡꯗꯨꯒ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯃꯪꯐꯥꯎꯅꯔꯛꯄꯁꯦ ꯇꯁꯦꯡꯅ ꯃꯥ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯀꯔꯤꯝꯇ ꯑꯣꯔꯊꯣꯗꯣꯛꯁ ꯑꯣꯏꯔꯝꯗꯕ ꯃꯥꯛꯁꯦ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯃꯉꯣꯟꯗ ꯑꯣꯔꯊꯣꯗꯣꯛꯁ ꯀꯤꯍꯟꯕꯗꯧꯅ ꯇꯧꯕ ꯍꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯨꯄꯔꯁꯇꯤꯁꯟ ꯑꯃꯝꯕꯗ ꯊꯥꯖꯅꯕꯤꯁꯨ ꯃꯔꯨ ꯍꯨꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯥꯛ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯎꯪꯗꯨꯅ ꯂꯩ, ꯋꯥ ꯂꯥꯟ ꯑꯝꯇ ꯉꯥꯡꯗꯅ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯟꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯕꯦꯁ ꯀꯦꯝꯞꯗꯨꯗ ꯗꯥꯝ ꯁꯥꯕꯗ ꯌꯥꯎꯅꯕ ꯁꯤꯟꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯁꯤꯜꯂꯦ ꯇ꯭ꯔꯛ ꯑꯃꯗ꯫ ꯃꯔꯝꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯦꯒꯥ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯕꯅ ꯑꯆꯪꯕ ꯇꯉꯥꯏꯐꯗꯕ ꯔꯤꯁꯣꯔꯁ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯐꯟꯗꯤꯡ ꯇꯧꯗꯨꯅ ꯌꯥꯝ ꯂꯥꯏꯅ ꯄꯨꯊꯣꯛꯏ꯫ ꯃꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯕ ꯅꯣꯡꯄꯣꯛꯊꯣꯛ ꯍꯥꯡꯂꯛꯄꯁꯤꯗ ꯃꯁꯤꯒꯤ ꯗꯥꯝꯁꯤꯅ ꯑꯆꯧꯕ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯟꯁ ꯍꯥꯏꯋꯦ ꯏꯟꯗꯣ ꯕꯔꯃꯥ ꯔꯤꯖꯟꯗ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯃꯩ ꯄꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯇꯉꯥꯏꯐꯗꯅ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯏꯟꯐꯤꯅꯤꯠ ꯔꯤꯁꯣꯔꯁ ꯊꯥꯗꯔꯤ꯫ ꯃꯇꯤꯛ ꯆꯥꯅ ꯆꯥꯅꯕ ꯑꯃꯗꯤ ꯂꯩꯐꯝ ꯁꯦꯝꯕ, ꯗꯥꯝ ꯁꯥꯕꯗ ꯆꯪꯕ ꯏꯟꯄꯨꯠ ꯑꯃꯗꯤ ꯑꯥꯎꯠꯄꯨꯠꯁꯤꯡꯁꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯤꯝꯁꯤꯡꯗꯨꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯆꯥ ꯈꯥꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈꯝꯕꯇꯣꯟ ꯀꯧꯕ ꯑꯃ ꯌꯥꯎꯏ꯫ ꯈꯝꯕꯇꯣꯟ ꯇꯤꯟꯄꯨ ꯂꯥꯏꯄꯨꯕꯗꯧꯅ ꯇꯧꯕ ꯃꯤ ꯑꯃꯅꯤ꯫ ꯊꯥꯡꯉꯩ ꯁꯦꯡꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅꯁꯨ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯥꯗ ꯑꯗꯨ ꯈꯔ ꯍꯩꯖ ꯁꯤꯡꯖꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩ꯫ ꯇꯁꯦꯡꯅ ꯃꯥ ꯃꯐꯝꯁꯤꯒꯤ ꯂꯩꯃꯥꯏꯗ ꯃꯈꯣꯡꯗꯨ ꯇ꯭ꯔꯛꯇꯒꯤ ꯀꯨꯝꯊꯔꯛꯄꯒ ꯍꯦꯛ ꯊꯥꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯃꯥꯟꯕꯗꯣ ꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎꯅ ꯃꯤꯗꯣ ꯃꯊꯣꯡ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯋꯥꯔꯤꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫